मैम सिंजमई 360 की टीम कोंब खिट्री लेकायद लाक्चरीको मैम कईगीदमक लाक्चबनो हारगदी ngasi yamna nungaiba paw amakak मैम तमजगे लाक्चबनिको अदो मैम अखोइना पावजे तमद्रिङैदा हाइतारे ngasi अखोइना लेरिबा असि कोंब खिट्री लेकायनी कोंब खिट्री लेकायगी नौना साबा कम्युनिटी हॉल दो असि मांगदा लेरे कम्युनिटी हॉल जिदगी चंजलाबा मतुंगा लेफ्टदा लाआकांदा हाइतारे लेफ्टदा लाआकांदा सिगी कॉर्नर हाइजे कॉर्नर से खतंग थिएकांदा सिदा अखोइगा हानदगी हौना सिंजमई 360 गा लोइना जतुना लेबा अखोइगी टीम मेंबर अमखक हाइतारे महा अदुदी अखोइगी जाने आयरन वाक हाइना मैमना हेना थोदो हेदोना sak खंगनाबिरबा अदुगुमा अखोइगी यामबसिंग अमना हाइतारे मसी मणिपुरदा लेरिबा मिपुम खुदिंगमकना अदि सेल थुंगी अवाबा मायोकनाबना मरम ओरकांदा युम फजबा लेररोय हाइबगी नुंगांगबा लेबा अमदि वखल वाबा पुनमदो कोहन्नबगीदमकता ngasi जाने आयरन वाकना मैमगीदमकता यामना अहोंगबा ममलदा योटकी युम अमखक साजबगी ममीदो ओहंजरके हाइबगीदमकता अखोइ लाक्सबनी अदो मैम ngasiगी अखोइना थाजरिबा लाइव असि गिफ्ट अवे अमखक अखोइगी जाने आयरन वाक की माइकैदगी पांथोकसगदोरिको हाइबा गिफ्ट अवे सि कमाइना यावगदगी हाइबा मतमदा होजिक थाजरिबा लाइव असि लाइक तौथोकबिरमु कमेंट पिबिरमु शेयर तौबिरमु अमदि हापसरिबा बायोदा हापसरिबा फेसबुक पेज अदुबुसु फॉलो तौबिरमु हयेंग कैगुंबा अखोइना गिफ्ट अवे विनर अदुदा चंगगा जाने आयरन वाकी फेसबुक पेज असिबु फॉलो तौवी और तौदे हाइबदुदा अखोइना अदुम गिफ्ट अवेदुगी विनर दु खंदुनी विनर ओइरगसु हाइरिबा फेसबुक पेज असि करिगुंबा फॉलो तौदबा ओइरगदी अदु अखोइ रिजेक्ट चसगनी को मैम शेयर तौथोकबिरमो गिफ्ट अवेगी हजिक टॉप टॉप प्राइस मकक पुदुना लाक्सरबनी प्राइस अदुदी मैम दा करिनो हाइबदुदी हाजररोय हयेंग लकी ओइबा मतुंगदा अखोइ अदुम मैम दा ओहंजरकेको गिफ्ट अवेगी विनर जी विनर क्या खनगदबनो हाइबसु अखोइ जाने आयरन वाक की माइकैदगी अखोइ हंजरकेको मैम हजिकसे अखोइ पुन्ना अदुम चंजनजरगे अदुगा मैम दा लेरिबा युम असिगी फिबम को याम फजै सि मैम अदुम ओहंजरके मनुंगदा अदुम हाइदी तोंगान तोंगानबा डिजाइन सिंग अदगी सीलिंग के काम मैम सेम खोतना तौबगी मैम ममीबा लेरिबो मनुंगदा अदु ओहंजरके मैम लाइव शेयर तौथोकबा कौबिगनो को मैम अदुगा हापसरिबा बायोदा हापसरिबा अखोइगी फेसबुक की लिंक अदुबुसु फॉलो तौसनबिरमको मैम अखोइना हजिक चंजनजरीसे कोंबा खेत्री लेकायदनी अखोइगी मणिपुरदा लेबिरिबा प्रजा फुरुप खुदिमकना हाइतारे सेल थुंगी अवाबा मायोकनाबना मरम ओइरगा अखोइसे युम फजबा लेबा ngamlaroidra हाइबगी वखल वाना लेबदो अदु हजिकति थादोकपिरो अदुगी वखल पुनम अदो अदु लामा थादोकपिरो हजिक मांगदा उरिबा युम असि सुपनगी रुपा लाख 10 दगिना लाख 13 की बजेटना साबा युम ओइदनिको मैम यामना अहोंगबा ममलदा सारगा मयामगीदमकता फंगलिबा अखोइगी जाने आयरन वाक अखोइ दुम नजरके हजिक मखादा लेरिबा युम असि हाना सुमाइना दुम लेरमी तौबतबु अखोइना रेनोवेशन खतंग तौथोअबा मतुंगदा मथक्की फर्स्ट फ्लोर खा खापसनजरकनिको मैम सिसु रेनोवेशन तौथोकपा हाइदिसु हाना दुम हाइदि दुम मागी स्ट्रक्चर दो अदुम खरा अदुम फिबम थिना सोए हाइतारेको फिबम सोबा हानगी युम अदु नौनो रेनोवेशन तौरबा मतुंगदा हजिकति याम फजना सेमजलबा मतुंगदा याम फजबा युम अमा ओइरे हाइबसना अखोइ सिंजमई 360 साइथि थमजगे हजिक अखोइना उनजगदोरिबा सि मयामना थोइदो हेनोना सक खंबिरबा अखोइ सिंजमई 360 दसु मतम कोइना सांगदगी हौना पुन्दुना तिनदुना लाकमिनारबा अखोइना सांगना मैम सेवा तौमिनारकबा अखोइगी याम जाने खान जाने आयरन वाक असिगी चीफ ओइना लेजबनी याम अमतंग चंबिरोने सोंदा मसी अखोइगी यामना सारिबा युम असे हाइतारेको अइनाबदी दुम मैम दुम हाइदि हाइरे तसेंना हाइगदि अखोइगी मणिपुरगी प्रजा पुनमक हजिक सेल थुंगी अवा मैम मायोकने हाइतारेको मसिदा आई इसामकसु युम फजबसे लेबा फंगलोद्राना थवाई वारगा लेरमबनी अदो याम जानिना सुमाइना यामना होंग ममलदा हाइतारे योटकी युम फजब अमा लुपा लाख 10 दगिना 13 बौ पाइरगदी मैमदा लेहनबा खुदुल तौबा ngame हाइबसे सिसु अखोइ मैम इचरेको अदो सिगी युमसे साबा मतमदा यामना हाइदि अदि क्यामु यामना हाइदि मतम क्यामु याम चंगना साबिबगे हाइबदो अदुदा हानबा थम्बिबे हाइदि था क्यामु किम्यादि ओइनि सिजमा मार्क्स सुती ले रे होय 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 थामदा थामगा नुमित 4 ni 5 ni
ꯍꯧꯖꯤꯛ ꯃꯅꯨꯡꯗꯁꯨ ꯔꯪ ꯀꯩꯀꯥ ꯐꯖꯅ ꯇꯧꯔꯤ ꯑꯗꯨꯒ ꯃꯩ ꯐꯤꯠꯇꯤꯡꯁꯨ ꯌꯥꯝ ꯀꯟꯅ ꯇꯧꯔꯤꯀꯣ ꯑꯗꯣ ꯃꯊꯪ ꯆꯪꯉ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯐꯤꯕꯝꯗꯨꯗꯒꯤ ꯁꯤꯒꯤ ꯐꯤꯕꯝ ꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯐꯤꯅꯤꯁꯤꯡꯁꯤꯕꯨ ꯂꯧꯔꯛꯄ ꯃꯇꯝꯗ ꯌꯥꯝꯗ꯭ꯔꯕꯗ 25 days ꯆꯪꯉꯦ ꯍꯥꯏꯕꯤꯔꯦꯕ ꯌꯥꯝꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯪ ꯅꯨꯡ ꯇꯧꯕꯗꯨꯁꯨ ꯌꯥꯝꯅ ꯑꯗꯨꯝ ꯄꯥꯏꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯧꯕꯗꯒꯤꯅ ꯂꯧꯕ ꯍꯥꯏ ꯐꯥꯎꯟꯗꯦꯁꯟꯗꯒꯤꯅ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯕ ꯐꯥꯎꯕ ꯍꯥꯏꯗꯤ ꯐꯥꯎꯟꯗꯦꯁꯟ ꯍꯥꯏꯕ ꯃꯤꯟꯁ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯧꯒꯠꯂꯛꯄꯒꯨꯝꯕ ꯐꯥꯎꯟꯗꯦꯁꯟ ꯃꯈꯜ ꯑꯃꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯔꯦꯅꯣꯚꯦꯁꯟ ꯇꯧꯔꯛꯄ ꯍꯥꯏꯁꯦ ꯍꯣꯏ ꯌꯥꯔꯕ ꯁꯪꯒꯥꯔꯝꯗꯥꯏꯐꯥꯎ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯅꯨꯡꯗ ꯆꯪꯉꯀꯥꯟꯗꯀꯣ ꯍꯥꯏꯗꯤ ꯀꯥꯁꯤꯡꯁꯦ ꯀꯌꯥꯝ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯕꯅꯣ ꯑꯗꯨꯒ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯗꯤꯖꯥꯏꯟꯁꯤꯅ ꯀꯃꯥꯏꯅ ꯁꯦꯝꯒꯦ ꯈꯣꯠꯀꯦ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯌꯦꯡꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯩ ꯐꯤꯠꯇꯤꯡꯁꯨ ꯌꯥꯝ ꯅꯥꯜꯂꯤꯀꯣ ꯃꯌꯥꯝ ꯃꯩ ꯐꯤꯠꯇꯤꯡꯁꯨ ꯌꯥꯝ ꯅꯥꯜꯂꯤ ꯃꯩ ꯅꯨꯡ ꯀꯔꯤ ꯀꯔꯥ ꯔꯪ ꯅꯨꯡ ꯄꯨꯂꯞ ꯌꯥꯎꯔꯕ ꯃꯇꯨꯡꯗ ꯂꯥꯛ 10ꯗꯒꯤꯅ 13 ꯂꯥꯛ 10ꯗꯒꯤꯅ 13 ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯃꯤꯁꯇ꯭ꯔꯤ ꯆꯥꯔꯖꯁꯨ ꯌꯥꯎꯔꯕꯅꯤꯀꯣ ꯃꯌꯥꯝ ꯃꯤꯁꯇ꯭ꯔꯤ ꯆꯥꯔꯖ ꯌꯥꯎꯔꯕꯅꯤ ꯃꯦꯇꯔꯤꯌꯦꯜꯒꯤ ꯆꯥꯔꯖ ꯌꯥꯎꯔꯕꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯔꯪꯒꯤ ꯑꯗꯒꯤ ꯃꯩꯒꯤ ꯀꯩꯒꯤ ꯂꯣꯏ ꯀꯝꯄ꯭ꯂꯤꯠ ꯌꯥꯎꯔꯕ ꯃꯇꯨꯡꯗ ꯂꯥꯛ 10ꯗꯒꯤꯅ ꯂꯥꯛ 13 ꯐꯥꯎꯕ ꯄꯥꯏꯔꯒꯗꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯁꯨꯃꯥꯏꯅ ꯍꯦꯟꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯐꯖꯕ ꯌꯨꯝ ꯑꯃ ꯂꯩꯕ ꯌꯥꯔꯦ ꯍꯥꯏꯕꯁꯤꯃ ꯉꯁꯤ ꯁꯤꯡꯖꯃꯩ 360 ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯊꯝꯖꯕꯀꯣ ꯃꯌꯥꯝ ꯃꯅꯨꯡꯗ ꯆꯪꯉꯀꯥꯟꯗ ꯌꯦꯡꯃꯤꯟꯅꯁꯤ ꯃꯅꯨꯡꯒꯤ ꯄꯥꯛ ꯆꯥꯎꯕꯁꯤꯡꯗꯣ ꯃꯌꯥꯝꯗ ꯑꯗꯨꯝ ꯎꯍꯟꯖꯔꯛꯀꯦ ꯃꯌꯥꯝ ꯂꯥꯏꯛ ꯑꯁꯤꯕꯨ ꯁꯤꯌꯔ ꯇꯧꯊꯣꯛꯄꯤꯔꯝꯃꯣ ꯑꯗꯨꯒ ꯒꯤꯐ ꯑꯋꯦꯒꯤ ꯋꯤꯅꯔ ꯑꯣꯏꯕꯤꯌꯣ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩꯈꯣꯏ ꯍꯥꯏꯖꯒꯦ ꯂꯥꯏꯚ ꯁꯤꯌꯔ ꯇꯧꯕ ꯃꯇꯝꯗ ꯍꯥꯞꯆꯔꯤꯕ ꯕꯥꯏꯑꯣꯗ ꯌꯥꯎꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯀꯤ ꯂꯤꯡ ꯑꯗꯨꯕꯨ ꯐꯣꯂꯣ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯅꯨꯡꯁꯤꯕꯤꯗꯨꯅꯀꯣ ꯍꯌꯦꯡ ꯒꯤꯐ ꯑꯋꯦ ꯋꯤꯅꯔ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯗꯨ ꯐꯣꯂꯣ ꯇꯧꯔꯝꯗꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨ ꯑꯩꯈꯣꯏ ꯔꯤꯖꯦꯛ ꯇꯧꯖꯒꯗꯣꯏꯅꯤꯀꯣ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯕ ꯔꯨꯜꯁ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟ ꯃꯌꯥꯝꯁꯦ ꯐꯣꯂꯣ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯗꯣꯝ ꯒꯤꯐ ꯑꯋꯦ ꯑꯁꯤꯒꯤ ꯋꯤꯅꯔ ꯑꯣꯏꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯏꯌꯥꯝꯕ ꯑꯗꯨꯒ ꯑꯩꯅ ꯍꯪꯖꯅꯤꯡꯕ ꯑꯃꯅ ꯍꯥꯏꯇꯥꯔꯦ ꯒꯤꯐ ꯑꯋꯦꯁꯦ ꯃꯤ ꯀꯌꯥ ꯈꯟꯒꯗꯣꯏꯅꯣ ꯏꯌꯥꯝꯕꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯑꯣꯡ ꯇꯥꯅ ꯍꯥꯏꯁꯦ ꯑꯗꯨꯝ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360ꯅ ꯂꯥꯏꯚ ꯊꯥꯖꯔꯛꯄ ꯃꯇꯝꯗ ꯒꯤꯐ ꯑꯋꯦꯁꯦ ꯑꯦꯠꯂꯤꯁ ꯌꯥꯝꯗ꯭ꯔꯕꯗ ꯃꯤ ꯑꯍꯨꯝ ꯈꯟꯕ ꯑꯗꯨꯝ ꯌꯥꯎꯏ ꯑꯃꯇꯪ ꯈꯟꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏꯀꯣ ꯏꯌꯥꯝꯕꯒꯤ ꯁꯥꯏꯠꯇꯒꯤ ꯃꯤ ꯀꯌꯥ ꯊꯝꯕꯤꯅꯤꯡꯉꯤꯅꯣ ꯃꯤ ꯀꯌꯥ ꯈꯟꯕꯤꯅꯤꯡꯉꯤꯅꯣ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤꯀꯣ ꯃꯌꯥꯝ ꯒꯤꯐ ꯑꯋꯦꯒꯤ ꯂꯛꯀꯤ ꯋꯤꯅꯔ ꯃꯤ 3 ꯈꯟꯒꯅꯤ ꯍꯥꯏꯕꯁꯤꯃ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯖꯅꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯕꯤꯔꯛꯑꯦꯀꯣ ꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯈꯛꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯂꯥꯏꯛ ꯁꯤꯌꯔ ꯇꯧꯊꯣꯛꯄꯤꯔꯝꯃꯣ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯃꯗꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯁꯤꯕꯨ ꯐꯣꯂꯣ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯥꯡꯗ ꯎꯔꯤꯕ ꯑꯁꯤ ꯀꯩꯅꯣꯅꯤꯀꯣ ꯔꯪ ꯊꯥꯔꯤꯅꯤꯀꯣ ꯃꯌꯥꯝ ꯔꯪ ꯊꯥꯔꯤꯅꯤ ꯁꯤꯂꯤꯡꯁꯤꯁꯨ ꯌꯥꯝ ꯐꯖꯩ ꯁꯤꯂꯤꯡꯁꯦ ꯀꯩꯅ ꯍꯥꯞꯄ ꯑꯣꯏꯗꯣꯏꯅꯣ PVCꯅꯦꯕꯀꯣ PVCꯅꯦ ꯑꯗꯨꯒ ꯁꯤ ꯎꯔꯤꯕꯁꯦ ꯃꯌꯥꯝꯀꯣ ꯁꯤ ꯑꯩꯈꯣꯏꯒꯤ ꯆꯦꯛ ꯃꯥꯟꯗ꯭ꯔꯅꯦ ꯆꯦꯛ ꯅꯠꯇꯦꯀꯣ ꯁꯤ ꯃꯌꯥꯝ ꯁꯤꯃꯦꯟ ꯐꯥꯏꯕꯔ ꯕꯣꯔꯗ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤ ꯁꯤꯃꯦꯟ ꯐꯥꯏꯕꯔ ꯕꯣꯔꯗꯅꯤ ꯆꯦꯛ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯗ ꯃꯈꯥꯗ ꯊꯥꯔꯤꯕꯁꯤꯁꯨ ꯁꯤꯃꯦꯟ ꯐꯥꯏꯕꯔ ꯕꯣꯔꯗꯅꯤꯀꯣ ꯌꯥꯝ ꯀꯩꯝꯇ ꯀꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯁꯥꯕ ꯄꯣꯠꯅꯤꯀꯣ ꯌꯨꯍꯥꯔ ꯍꯥꯔꯒꯁꯨ ꯀꯩꯁꯨ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯆꯤꯛ ꯂꯥꯎꯅ ꯁꯥꯕ ꯌꯨꯝ ꯈꯨꯠꯁꯥ ꯃꯈꯜ ꯑꯃꯈꯛꯅꯦ ꯍꯥꯏꯖꯒꯦꯀꯣ ꯃꯌꯥꯝ ꯑꯗꯣꯉꯁꯤ ꯔꯪꯁꯦ ꯍꯧꯖꯤꯛꯇꯤ ꯊꯥꯔꯦꯗꯅ ꯔꯪ ꯊꯥꯕꯁꯦ ꯅꯨꯃꯤꯠ ꯀꯌꯥꯅꯤꯗ ꯂꯣꯏꯁꯤꯜꯂꯀꯥꯟꯗ ꯀꯔꯝꯕ ꯃꯇꯝꯗ ꯁꯪꯒꯥꯕ ꯍꯥꯏꯗꯤ ꯌꯨꯝꯕꯨꯗ ꯁꯤꯟꯅꯗꯣꯏꯅꯣ ꯁꯤꯁꯤꯅ ꯍꯟꯗꯛꯀꯤ 25 December ꯑꯣꯀꯦ 25 Decemberꯗ ꯀꯝꯄ꯭ꯂꯤꯠ ꯂꯣꯏꯁꯤꯟꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯁꯤꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁ꯭ꯇ꯭ꯔꯛꯆꯔꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯇꯣꯉꯥꯟꯕ ꯑꯇꯣꯞꯄ ꯃꯆꯨ ꯃꯌꯥꯝ ꯑꯃ ꯁꯪꯉꯛꯈꯤꯅꯤ ꯑꯗꯨꯒ 25 Decemberꯐꯥꯎꯗ ꯀꯝꯄ꯭ꯂꯤꯠ ꯂꯣꯏꯁꯤꯜꯂꯀꯥꯟꯗ ꯌꯨꯝꯕꯨꯗ ꯄꯨꯁꯤꯟꯅꯒꯗꯣꯏꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯔꯨꯝ ꯄꯥꯛꯄ ꯆꯥꯎꯕꯁꯦ ꯁꯤꯗꯤ ꯀꯌꯥꯝ ꯃꯈꯥꯗ ꯂꯩꯍꯧꯔꯤꯕ ꯌꯨꯝꯗꯨꯒꯤ ꯃꯊꯪꯅ ꯈꯔ ꯑꯃꯨꯛ ꯄꯥꯛꯊꯣꯔꯛꯑꯦꯕ ꯕꯦꯜꯀꯣꯅꯤꯔꯣꯝꯗꯁꯨ ꯈꯔ ꯑꯗꯨꯝ ꯄꯥꯛꯊꯣꯔꯛꯑꯦꯕ ꯁꯣꯝꯁꯤꯅ ꯕꯦꯜꯀꯣꯅꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯃꯌꯥꯝ ꯕꯦꯜꯀꯣꯅꯤꯁꯨ ꯌꯥꯎꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯊꯕꯛ ꯋꯥꯅ ꯆꯠꯊꯣꯛꯎꯔꯒꯁꯨ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯅꯤꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯆꯥ ꯒ꯭ꯂꯥꯁ ꯑꯃꯒ ꯁꯤꯗꯒ ꯆꯧꯀ꯭ꯔꯤ ꯇꯦꯕꯜ ꯑꯃ ꯊꯥꯔꯒ ꯆꯥ ꯒ꯭ꯂꯥꯁ ꯑꯃꯒ ꯅꯥꯟꯅ ꯇꯧꯔꯒ ꯊꯛꯑꯒ ꯑꯗꯨꯝ ꯄꯣꯊꯥꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩꯔꯅꯤ ꯁꯤꯒꯤ ꯈꯨꯠꯁꯥꯁꯦ ꯃꯌꯥꯝ ꯁꯥꯎꯟ ꯑꯃ ꯆꯠꯄꯁꯦ
ꯃꯌꯥꯝ ꯇꯥꯔꯕ ꯑꯝꯇ ꯌꯦꯡꯕꯤꯌꯨꯅꯦ ꯇꯥꯔꯕ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯁꯥꯎꯟ ꯇꯥꯔꯦ ꯏꯌꯥꯝꯕ ꯖꯥꯅꯤ ꯑꯝꯇ ꯇꯥꯔꯗꯤ ꯇꯥꯔꯦꯅ ꯃꯌꯥꯝ ꯑꯝꯇꯪ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯑꯣ ꯏꯌꯥꯝꯕ ꯖꯥꯅꯤꯒꯤ ꯁꯥꯎꯟ ꯇꯥꯗꯦ ꯍꯥꯏ ꯃꯌꯥꯝ ꯏꯌꯥꯝꯕ ꯖꯥꯅꯤ ꯋꯥ ꯑꯝꯇ ꯉꯥꯡꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯕ ꯇꯥꯔꯕꯣ ꯍꯜꯂꯣ ꯇꯥꯔꯗꯤ ꯇꯥꯔꯦꯅ ꯃꯌꯥꯝ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯔꯛꯑꯣ ꯍꯜꯂꯣ ꯇꯥꯔꯦꯀꯣ ꯑꯣꯀꯦ ꯃꯌꯥꯝꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯊꯕꯛ ꯋꯥꯅ ꯆꯠꯂꯨꯔꯒꯁꯨ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯕꯦꯜꯀꯣꯅꯤ ꯁꯨꯃꯥꯏꯅꯒ ꯌꯥꯎꯕꯁꯦ ꯁꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯗꯨꯝ ꯄꯣꯊꯥꯕ ꯌꯥꯔꯦꯀꯣ ꯁꯦ ꯕꯦꯜꯀꯣꯅꯤ ꯍꯥꯏꯖꯕꯅꯤ ꯁꯤ ꯌꯥꯝ ꯆꯥꯎꯔꯦ ꯑꯗꯨꯝ ꯁꯤ ꯑꯩꯈꯣꯏ ꯐꯨꯠ ꯃꯔꯥꯡ ꯐꯖꯅ ꯀꯥꯏꯔꯕꯅꯦ ꯃꯔꯥꯡ ꯌꯥꯝ ꯀꯥꯏ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯕꯖꯦꯠꯇꯨꯒ ꯁꯥꯔꯤꯕ ꯌꯨꯝꯁꯥꯔꯣꯜꯁꯤꯒ ꯌꯥꯝ ꯈꯦꯠꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯌꯧꯅ ꯁꯤ ꯌꯧꯅ ꯀꯩꯁꯨ ꯄꯥꯛ ꯆꯥꯎꯅ ꯁꯥꯒꯅꯤ ꯊꯥꯖꯔꯨꯗꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯆꯪꯉꯤꯕ ꯕꯖꯦꯠꯇꯨꯒ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯦꯛ ꯇꯧꯕꯅ ꯂꯥꯛ 35ꯗꯒꯤꯅ ꯂꯥꯛ 33ꯒꯤ ꯃꯌꯥ ꯆꯪꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩꯌꯦꯕ ꯑꯗꯨꯕꯨ ꯏꯌꯥꯝꯕ ꯖꯥꯅꯤꯒꯤ ꯉꯁꯤꯒꯤ ꯌꯨꯝ ꯈꯨꯁꯥꯁꯤꯗꯤ ꯃꯃꯜꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯤꯄꯦꯁ ꯑꯣꯏꯕ ꯔꯦꯠꯇꯅꯤ ꯃꯌꯥꯝ ꯁꯥꯔꯤꯁꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯌꯨꯝ ꯁꯥꯅꯤꯡꯕ ꯂꯩꯔꯒꯁꯨ ꯏꯌꯥꯝꯕ ꯖꯥꯅꯤꯒꯤ ꯍꯥꯞꯆꯔꯤꯕ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯑꯗꯨꯝ ꯀꯟꯇꯦꯛ ꯇꯧꯁꯟꯕꯤꯔꯛꯎ ꯃꯈꯥ ꯇꯥꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯦꯕꯥ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯖꯥꯅꯤ ꯑꯥꯏꯔꯟ ꯋꯥꯔꯛ ꯂꯩꯖꯔꯤꯀꯣ ꯃꯌꯥꯝꯗꯁꯨ ꯑꯍꯣꯡꯕ ꯃꯃꯜꯗ ꯐꯖꯔꯕ ꯌꯨꯝ ꯗꯤꯖꯥꯏꯟ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯀꯗꯕꯒꯤ ꯍꯧꯖꯤꯛ ꯁꯦꯝ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕꯅꯤ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯉꯀꯥꯟda ꯀꯃꯥꯏ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯁꯣꯝꯗꯁꯨ ꯔꯨꯝ ꯑꯃ ꯂꯩꯔꯤꯀꯣ ꯃꯌꯥꯝ ꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯔꯨꯝ ꯑꯃ ꯆꯞ ꯃꯥꯟꯅꯩ ꯁꯤꯒ ꯑꯗꯨꯝ ꯄꯥꯛ ꯆꯥꯎꯕ ꯆꯞ ꯃꯥꯟꯅꯩ ꯁꯤꯁꯨ ꯑꯗꯨꯝ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯔꯪ ꯊꯥꯔꯤ ꯍꯥꯏꯇꯥꯔꯦ ꯔꯪ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯊꯥꯔꯤ ꯔꯣꯂꯔ ꯇꯛꯇꯅꯀꯣ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅꯁꯨ ꯐꯖꯔꯦ ꯌꯦꯡꯕꯗ ꯑꯗꯨꯒ ꯁꯣꯝꯗ ꯂꯩꯔꯤꯁꯤꯅ ꯕꯥꯠꯔꯨꯝ ꯑꯣꯏꯗꯣꯏꯔꯥ ꯕꯥꯠꯔꯨꯝ ꯑꯣꯏꯗꯣꯏꯅꯤ ꯕꯥꯠꯔꯨꯝꯁꯦ ꯑꯝꯇꯪ ꯌꯦꯡꯁꯦ ꯕꯥꯠꯔꯨꯝꯁꯨ ꯑꯗꯨꯝ ꯑꯦꯇꯦꯁ ꯇꯧꯕ ꯌꯥꯔꯦꯀꯣ ꯐꯤꯅꯤꯁꯤꯡꯗꯤ ꯃꯄꯨꯡ ꯐꯥꯅꯗꯤ ꯄꯤꯕ ꯑꯣꯏꯗ꯭ꯔꯤꯀꯣ ꯍ꯭ꯋꯥꯏꯠ ꯁꯤꯃꯦꯟ ꯃꯣꯠꯂꯤ ꯈꯔ ꯑꯣꯀꯦ ꯁꯤꯕꯨꯗꯤ ꯐꯤꯅꯤꯁꯤꯡ ꯇꯧꯗꯕꯒꯤ ꯃꯣꯠꯄꯅꯦꯕ ꯍꯥꯏꯗꯤ ꯐꯤꯅꯤꯁꯤꯡ ꯇꯧꯗꯕ ꯍꯥꯏꯗꯤ ꯁꯨꯝ ꯊꯕꯛꯇꯣ ꯁꯨꯔꯨꯕꯅꯤꯅ ꯑꯩꯈꯣꯏ ꯂꯩꯉꯣꯏꯒꯨꯝꯕ ꯀꯩꯒꯨꯝꯕ ꯐꯠꯇꯕ ꯃꯌꯥꯝ ꯇꯥꯁꯟꯕꯗꯣ ꯑꯗꯨꯒꯤ ꯃꯣꯠꯄꯅꯦ ꯑꯗꯨ ꯇꯥꯔꯒꯁꯨ ꯁꯤ ꯌꯥꯝ ꯐꯖꯔꯦ ꯐꯤꯅꯤꯁꯤꯡ ꯇꯧꯗ꯭ꯔꯐꯥꯎꯇ ꯐꯖꯔꯁꯤꯅꯗꯤ ꯐꯤꯅꯤꯁꯤꯡ ꯇꯧꯔꯗꯤ ꯀꯩ ꯑꯣꯏꯔꯅꯤ ꯆꯦꯛ ꯅꯠꯇꯦ ꯁꯤ ꯁꯤꯃꯦꯟ ꯐꯥꯏꯕꯔ ꯕꯣꯔꯗꯇ ꯁꯤꯁꯨ ꯆꯦꯛ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯁꯤ ꯆꯦꯛ ꯅꯠꯇꯦ ꯁꯤꯒꯤ ꯐꯥꯏꯕꯔ ꯕꯣꯔꯗꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯊꯤꯟꯕꯗ ꯑꯗꯨꯝ ꯈꯪꯕꯅꯤ ꯁꯤꯒꯤ ꯐꯥꯏꯕꯔ ꯕꯣꯔꯗꯁꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤ ꯅꯞꯁꯟꯖꯕꯅꯤꯀꯣ ꯁꯤ ꯅꯞꯁꯟꯖꯕꯅꯤ ꯄꯨꯔꯥ ꯌꯥꯝ ꯊꯤꯅ ꯂꯛꯖꯔꯤ ꯑꯣꯏꯕ ꯕꯥꯠꯔꯨꯝ ꯑꯃꯈꯛꯅꯤꯀꯣ ꯁꯤꯗ ꯎꯔꯤꯁꯦ ꯃꯌꯥꯝ ꯄꯨꯔꯥ ꯂꯛꯖꯔꯤ ꯄꯨꯔꯥ ꯂꯣꯏꯔꯦ ꯈꯨꯐꯖ ꯑꯃꯅꯤ ꯃꯌꯥꯝꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯌꯨꯝ ꯁꯥꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯖꯥꯅꯤ ꯑꯥꯏꯔꯟ ꯋꯥꯔꯛꯇ ꯀꯟꯇꯦꯛ ꯇꯧꯁꯟꯕꯤꯌꯨ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯗ꯭ꯔꯤꯝ ꯍꯥꯎꯁ ꯑꯃꯃꯝ ꯁꯥꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀ ꯇꯥꯟꯅꯕꯤꯌꯨ ꯍꯥꯏꯕꯁꯤꯃ ꯑꯩꯈꯣꯏ ꯉꯁꯤ ꯁꯤꯡꯖꯃꯩ 360ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯒꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯈꯪꯖꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯗꯁꯨ ꯏꯌꯥꯝꯕ ꯖꯥꯅꯤꯒꯁꯨ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯖꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯌꯨꯝꯕꯨ ꯍꯥꯏꯇꯥꯔꯦ ꯌꯨꯝꯕꯨ ꯏꯁꯥꯁꯦ ꯀꯀꯥ ꯑꯣꯏꯕꯤꯗꯣꯏꯔꯥ ꯑꯣꯀꯦ ꯀꯀꯥꯒ ꯑꯃꯨꯛꯇꯪ ꯑꯣꯏꯕꯗ ꯑꯩ ꯁꯥꯟꯅꯖꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯖꯒꯦꯕ ꯀꯩꯅꯣꯗꯤ ꯃꯦꯒꯅꯦꯠ ꯌꯥꯎꯔꯝꯒꯅꯤ ꯌꯥꯝ ꯐꯖꯔꯦꯀꯣ ꯍꯧꯖꯤꯛ ꯔꯪ ꯌꯥꯝ ꯀꯟꯅꯁꯨ ꯑꯩꯈꯣꯏꯒꯤ ꯔꯪ ꯇꯧꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯅꯁꯨ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯔꯪꯁꯦ ꯊꯥꯔꯤꯀꯣ ꯃꯌꯥꯝ ꯇꯥꯡ 15ꯗ ꯈꯨꯠꯁꯤꯟꯅꯒꯗꯣꯏꯅꯤ ꯌꯨꯝꯕꯨꯗ ꯑꯗꯣ ꯑꯁꯤ ꯅꯪꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯗꯅꯤ ꯑꯩꯈꯣꯏꯒꯤ ꯇꯨꯝꯕ ꯆꯥꯕ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯏꯪꯊꯝꯊꯥꯒꯤ ꯏꯪꯈ꯭ꯔꯕ ꯃꯇꯝꯁꯤꯗ ꯏꯪꯕ ꯆꯪꯗꯒꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯅ ꯔꯪ ꯌꯥꯝ ꯀꯟꯅ ꯊꯥꯔꯤꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯖꯦꯀꯦꯠꯣ ꯀꯩꯒꯣ ꯃꯌꯥꯝ ꯂꯤꯠꯂꯤꯔꯣ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯗꯤ ꯏꯪꯕ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛꯅ ꯄꯨꯟꯁꯤꯅꯤ ꯍꯥꯏꯕꯗꯨꯅꯤꯀꯣ ꯑꯩꯈꯣꯏ ꯊꯕꯛꯁꯦ ꯊꯕꯛꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯅ ꯈꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯃꯁꯤ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯑꯣꯀꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯏꯌꯥꯝꯕ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯖꯒꯦ ꯑꯍꯥꯟꯕꯗ ꯏꯌꯥꯝꯕꯒꯤ ꯃꯤꯡ ꯑꯝꯇꯪ ꯍꯥꯟꯅ ꯍꯥꯏꯕꯤꯌꯨ ꯑꯩ ꯁꯦꯔꯥꯝ ꯚꯣꯒꯦꯟꯗ꯭ꯔ ꯁꯤꯡ ꯍꯣꯏ ꯀꯣꯡꯕ ꯈꯦꯇ꯭ꯔꯤ ꯀꯣꯡꯕ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯀꯅꯥꯔꯣꯜ ꯂꯝꯕꯤ ꯃꯅꯥ ꯀ꯭ꯂꯕꯀꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯅꯝꯕꯔ 13 ꯍꯥꯏꯇꯥꯔꯦ ꯂꯩꯔꯛ ꯅꯝꯕꯔ 13 ꯑꯍꯥꯟꯕ ꯊꯣꯡꯒꯥꯟ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯖꯥꯅꯤ ꯑꯥꯏꯔꯟ ꯋꯥꯔꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯂꯣ ꯕꯖꯦꯠꯇ ꯌꯥꯝ ꯆꯤꯄꯦꯁ ꯋꯦꯠꯇ ꯁꯨꯃꯥꯏꯅ ꯏꯌꯥꯝꯕꯒꯤ ꯌꯨꯝ ꯐꯖꯕ ꯑꯃ ꯁꯥꯔꯛꯄꯁꯦ ꯏꯌꯥꯝꯕꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯅꯨꯡꯉꯥꯏ ꯐꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯁꯤ ꯑꯁꯦꯡꯕꯗꯤ ꯑꯍꯥꯟꯕꯗ ꯑꯩꯒꯤ ꯅꯨꯄꯤꯅꯀꯣ ꯅꯣꯏꯒꯤ ꯕꯥꯕꯤꯅ ꯍꯥꯏꯇꯥꯔꯦ ꯕꯥꯕꯤꯅ ꯍꯥꯏꯇꯥꯔꯦ ꯑꯇꯩꯃꯅ 360ꯒꯤ ꯁꯤꯒꯨꯝꯕ ꯃꯥꯒꯤ ꯖꯥꯅꯤ ꯑꯥꯏꯔꯟꯒꯤ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯑꯩꯈꯣꯏꯅ ꯂꯥꯏꯚ ꯊꯥꯖꯕꯒꯨꯝꯕ ꯂꯥꯏꯚꯇ ꯑꯃ ꯌꯦꯡꯉꯨꯕꯖꯥꯠꯅꯤ ꯑꯗꯩꯗꯤ ꯑꯩꯅ ꯁꯨꯝ ꯇꯣꯂꯣꯞꯇꯩ ꯈꯔ ꯃꯉꯣꯟꯗ ꯇꯨꯡꯁꯤꯟꯖꯕ ꯄꯩꯁꯥ ꯍꯥꯏꯇꯥꯔꯦꯅꯦ ꯂꯥꯛ 4-5 ꯌꯧꯔꯛꯄꯁꯦ ꯃꯥꯅ ꯌꯨꯝ ꯑꯃ ꯁꯥꯔꯅꯤ ꯍꯦꯛꯇ ꯇꯧꯈꯠꯂꯛꯄꯅꯤꯗ ꯑꯉꯥꯡꯁꯤꯡ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤ 2 ꯂꯩꯀꯣ ꯑꯃꯅ ꯍꯥꯏꯗ꯭ꯔꯕꯥꯗ ꯂꯩ ꯑꯃꯅ ꯃꯊꯨꯔꯥ ꯂꯩꯀꯣ ꯏꯆꯥ ꯅꯨꯄꯤ 2 ꯃꯣꯏ ꯂꯥꯏꯔꯤꯛ ꯇꯝꯕ ꯑꯃꯅ ꯃꯆꯦꯗꯨꯅ
Hyderabad school lam pubai tare pesa kan le bisi ta yum sa ne na ada tau khala poni tungsan sabana lupa lak mari manga khak mari manga khak tungsan jaraga aduga ada adu pot lo pesa pesa jane ga ibani si wai sai ko hoi ane noi babi to ise swa ya roi ai khangi adi yum hana su ma kha sa gram ni na ko asi soi dun ai lo nam lo lage aduga do hitam tau si en to ai yum sai ma to mystery singi kai gi masa am to walan de na ko masa am to walan de au mo ai ne su tu na ba dum hai ba hoi masa nung je supply je ai thabak ko mo gi watna ba dum lei dra ko su man kai kra sai sa hai ba ga dum sa pitok pa si ne ai to je ji ado matam jiga hai di ngasi matam jiga yamba jane iron wa ki hai tare ko ma ki suri ba thabak kusu je matam ga chana ba thabak kusu ma khane ko mane matam hojik lai ba manipur ki praja pumna mak se yamna awa ba thani hai tare khangau na thokiba me gi tang ahung gi kanglok ki rang adu dagi hai tare manipur gi bipong khuding mak se sel thoki bipong awa ba am mayo lai tawda bu si awa mayo ri mak sida yum masjid lai da ba ya da ba mani dungzu nungsa khanga dori ba ko ne yum masjid gi makhada yum phajaba ma lai raga di ekoi gi pusi ni sati oe na halaman haina ba lai hai tare adugu khangau da smaina yamba jane iron wak na yamna ahung ma malda mayamna khalluri ba pot haibadi yum ma sa ba habse hojiki matam da yamna de ns budget se lupa lakh kun dagi na kun manga pai de ya na tre ba sengna haibadi foundation da bu loi dai lakh lakh kun manga habse foundation da loi ba paisa makhal sel ne ba sengna haibadi lakh kun manga je kasone foundation da dum loi ba sel ni adugo ngasi hari ba sel ado yodana subdagi lakh tara dagi na rama thoi bukta mystery sa shauraga material pulak complete finishing bokta lakh tara dina tram sangi bane ba sigi mathakta muk yamna hena nungari ba amana sangi ba amount asidagi yamba jane gi maikai dagi hai tare ko yamba jane gi maikai dagi khusumal khara makhi su tabire ha bajima tham be tari ba dudi ai kyam ha bidi hamjara roi ko akoi na dum loi khangau poni khatang ta bi natre hai tare kitang ta de tre yam puchel chaw ko yamba jane ni मैम की अवाब याम उबीबा याम जाने अनको म्या अखोना हाना दगे उना पुजर कोइना याम की पुचेल को याम दुम छिंगना खंजै यामना पुचेल चावबा मिनुसी लेबा थौजा ला योमबा नोइबा मखम याम जाने अदो मसे सुमाइना याम जाने ना याम फजबा योमबा पिबे जे याम नुगाइना सो हाइबिरे को अदो मखाता ना हाइ तारे मखाता ना सिगी मथक्ता अखोना फ्लोर मा हापगी प्लान दि लेबिरिब्रा लेरगना अदुसु कनाडा तो हनगदगे हाइबो अदु हाइबो लेट्रे लेबति अदु नाकंदा मा एक्सटेंड तो बुदब प्लान अम ले अदुसु अदु सुम आई जाने आयरन वर्क त सोन एन खले सोन दिनेबा तो तानब कोनब वरि साब याम नुंगाइ जे को दुना ममनसु हाइदि मटेरियल की ममनसु याम होंगना दुम बिबि को रीजनेबल रेट त दुम रीजनेबल रेट ने मैम केसु ममन केसु हेंदे ममन याम तांगा लौबा केसु ओइदे मैम दगी योनरिबल रेट दगी अदुम जाने आयरन वाकी माइके दगी अदुम सम डिस्काउंट खर दि पी डिस्काउंट की पर्सेंट दि खै पंजर रोइगे मैम ना अदुम हयेंग सारम दाइ दा हाय तारे खैदि याम जाने गदुम ताना बिरो महा की फोन नंबर हापसरबनी महा की फेसबुक अकाउंट की लिंक हापसरबनी महा की अने बबी द कितन कमेंट कितन पेन ओ या महा की फेसबुक की लिंक अदु संगा कांदा अदुम लो सिदा मैम पाव फौजन बिरो हयेंग युम साबी के खनबग के यावरगदी जिक अदुम फोन तो छनबी बे यारे लो हमना अहोंगबा ममलदा अदुम मैम की अपाम ड्रीम हाउस अमम सानबगी दमकता जाने आयरन वाका तानाबियो हायबजी मा कोइ थमसा मैम ngasi thajariba live asi share tokthokpiramu ko मैम share tokthokpiramu aikoina jane iron waki mai kai dagi top give away ahum khak give away ama khak pangthok sagadori hari ba give away asigi lucky winner ahum khangaduni ko lucky winner ahum asida kari khudol pot pi ga thake habidi मैम akoi horen give away order ma hajarake hojib ki oina akoi hai gi roige मैम khatang ngai minasi hai tare ko wa suana nga ngai minasi give away du mapu oina bagi damakta बायो दा हापसरी बा फेसबुक की लिंक अदु फॉलो तो सुनबिरमु लाइक असि शेयर तो थोपिरमु कमेंट पिबिरमु अमदि लाइक तो बिरमु हाइबसि मा सिंदा मैट्रिक्स की माइके की थमसगे कोना अदो गिव अवे विनर कोइ रे हाइदुना सु अइकोना हेंग जाने आयरन वाकी फेसबुक अकाउंट असिबु फॉलो तौदबो ओरमगि अदु रिजेक्ट सगनी अखोइ मसि हन्ना हन्ना हाइ हाइदुना वारो बिगन कोना मसि अखोइ रूल्स एंड रेगुलेशन अमा खंगे हाइबसि मा मैम थमसगे अदुगा मखा सथरक बोइना हाइ तारे मखा सथरक बोइना अइकोइ याम्बा सिगी इतैमा लेरे सोंदपा यामगी इतैमा लेरे
ꯑꯍꯥꯟꯕꯗ ꯏꯇꯩꯃꯒꯤ ꯃꯤꯡ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯏꯇꯩꯃ ꯑꯩꯒꯤ ꯃꯤꯡ ꯁꯦꯔꯥꯝ ꯑꯣꯡꯕꯤ ꯁꯥꯟꯇꯗꯦꯕꯤ ꯑꯩ ꯀꯣꯝꯕꯀꯤꯠ ꯂꯩꯀꯥꯏꯁꯤꯗꯒꯤꯅꯤ ꯍꯣꯏ ꯑꯗꯣ ꯏꯇꯩꯃꯀꯣ ꯉꯁꯥꯏ ꯏꯌꯥꯝꯕꯅꯕꯨꯗꯤ ꯋꯥꯔꯤ ꯑꯩꯉꯣꯟꯗ ꯂꯤꯕꯤꯔꯦ ꯏꯌꯥꯝꯕꯅ ꯊꯥꯒꯤ ꯈꯛꯇ ꯇꯨꯡꯁꯤꯟꯖꯕ ꯄꯩꯁꯥꯗꯨꯅ ꯂꯨꯄꯥ ꯂꯥꯛ 4-5ꯇꯪ ꯁꯨꯔꯛꯄ ꯃꯇꯝꯗ ꯏꯇꯩꯃꯅ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯐꯖꯕ ꯌꯨꯝ ꯑꯃ ꯁꯥꯗꯕ ꯌꯥꯗꯦꯅ ꯇꯥꯃꯣꯗ ꯏꯌꯥꯝꯕꯗ ꯅꯤꯡꯉꯥꯏ ꯇꯧꯋꯦ ꯍꯥꯏꯕꯤꯔꯛꯑꯦ ꯇꯥꯃꯣꯅꯀꯣ ꯏꯌꯥꯝꯕꯅ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯐꯖꯕ ꯌꯨꯝ ꯑꯃ ꯈꯨꯗꯣꯜ ꯇꯧꯕꯤꯔꯦ ꯏꯌꯥꯝꯕꯒꯤ ꯁꯥꯏꯠꯇꯒꯤ 이때는 타모이다 ꯀꯩ ꯐꯥꯎꯕꯤꯕꯒꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯑꯩꯒꯤ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯌꯨꯝ ꯁꯨꯃꯥꯏꯅ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯄꯥꯝꯖꯕ ꯌꯨꯝ ꯁꯨꯃꯥꯏꯅ ꯐꯖꯕ ꯌꯨꯝ ꯑꯃ ꯁꯥꯔꯒ ꯑꯩ ꯂꯩꯕ ꯐꯪꯗꯣꯔꯦ ꯈꯟꯕꯗꯅꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯣ ꯌꯥꯝ ꯑꯦꯛꯁꯥꯏꯇꯦꯗ ꯑꯣꯏꯕꯗꯣ ꯀꯩ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯣ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯒꯤ ꯗꯤꯖꯥꯏꯟꯁꯦ ꯍꯥꯏꯇꯥꯔꯦ ꯗꯤꯖꯥꯏꯟꯁꯦ ꯏꯇꯩꯃꯒꯤ ꯗ꯭ꯔꯤꯝ ꯍꯥꯎꯁ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯖꯥꯅꯦꯒꯤ ꯃꯍꯥꯛꯀꯤ ꯈꯨꯠꯁꯥꯗꯒꯤ ꯍꯦꯟꯅ ꯃꯍꯥꯛꯀꯤ ꯈꯨꯠꯁꯥꯅ ꯑꯗꯨꯝ ꯑꯣꯏꯔꯛꯄ꯭ꯔꯥ 이때는 수마이나 사시 까이나가 하이브 레이라 ꯑꯩꯈꯣꯏꯁꯦ ꯑꯩꯅ ꯄꯥꯝꯖꯕ ꯌꯨꯝꯗꯨꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯑꯣꯏꯈꯤꯕꯗꯣ ꯖꯥꯅꯤꯅ ꯇꯧꯔ 오케이 ꯃꯥꯅ 이때는 칼럼바 ꯌꯨꯝ 디자ꯏꯟꯗꯨꯅ ꯑꯃ ꯑꯣꯏꯔꯒ ꯃꯣꯗꯤꯐꯥꯏ ꯇꯧꯊꯣꯛꯑꯒ ꯍꯦꯟꯅ ꯐꯖꯕ ꯌꯨꯝ ꯑꯃ ꯑꯣꯏꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯑꯩꯁꯦ ꯑꯗꯨꯅ ꯌꯥꯝ ꯑꯦꯛꯁꯥꯏꯇꯦꯗ ꯑꯣꯏꯃꯟꯈꯤꯗꯅ ꯑꯩꯁꯦ ꯅꯨꯡꯉꯥꯏꯕ ꯈꯪꯗꯦ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯧꯕ ꯉꯝꯗ꯭ꯔꯦꯕ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯦꯕ ꯍꯥꯏꯗꯤ ꯑꯩꯅ ꯈꯟꯖꯕꯗꯨꯒ ꯑꯣꯏꯊꯣꯔꯛꯏꯕ ꯌꯨꯝꯒꯤ ꯈꯦꯠꯅꯔꯛꯄꯗꯣ ꯑꯗꯨꯗꯨꯅ ꯑꯗꯣ ꯌꯨꯝꯁꯤꯁꯨ ꯌꯥꯝ ꯆꯤꯛꯆꯤꯛ ꯂꯥꯎꯋꯦꯀꯣ ꯁꯤꯗꯤ 유한 ꯌꯥꯝ ꯑꯀꯟꯕ ꯍꯥꯔꯒꯁꯨ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯂꯥꯛꯑꯒꯁꯨ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯄꯣꯊꯥꯕ ꯑꯗꯨꯝ ꯌꯥꯔꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯈꯟꯕꯤꯔꯤꯕꯗꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯌꯨꯝ ꯑꯃ ꯁꯥꯕ ꯍꯥꯏꯕꯁꯦ ꯑꯦꯂꯤꯁ ꯌꯥꯝꯕꯗ ꯂꯨꯄꯥ ꯂꯥꯛ 15,000 ꯁꯨꯃꯥꯏꯅ ꯄꯥꯏꯗ꯭ꯔꯒꯗꯤ ꯌꯥꯗꯦꯁꯤꯅ ꯃꯌꯥꯝ ꯂꯣꯏ ꯈꯟꯕꯤꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯉꯁꯤ ꯏꯇꯩꯃꯒꯤ ꯌꯨꯝ ꯐꯖꯕ ꯑꯃ ꯁꯥꯔꯤꯁꯦ ꯁꯤ ꯑꯩꯈꯣꯏꯅꯕꯨꯗꯤ ꯉꯁꯥꯏꯅ ꯍꯥꯏꯖꯈ꯭ꯔꯦ ꯏꯇꯩꯃꯒꯤ ꯁꯥꯏꯠꯇꯒꯤ ꯃꯌꯥꯝꯗ ꯑꯝꯇ ꯊꯝꯕꯤꯌꯨꯅꯦ ꯀꯌꯥꯃꯨꯛꯀꯤ ꯕꯖꯦꯠꯇ ꯁꯥꯕ ꯌꯨꯝ ꯐꯖꯕ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯁꯤꯁꯦ ꯑꯦꯔꯥꯎꯟ ꯑꯩꯈꯣꯏ 10 to 11 ꯑꯗꯨꯃꯥꯏꯅ ꯑꯣꯏꯅꯦꯅ ꯈꯜꯂꯦꯕ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯦꯛ ꯇꯧꯔꯨꯕꯗꯨꯗꯩꯁꯨ ꯍꯟꯊꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯀꯌꯥꯃꯨꯛ ꯑꯩꯈꯣꯏꯅ 15 16 ꯑꯗꯨꯃꯥꯏꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨꯒ ꯁꯤꯂꯤꯡꯒꯤ ꯀꯩ ꯌꯥꯎꯔꯒ ꯑꯗꯨꯃꯥꯏꯅ ꯇꯥꯔꯛꯀꯗ꯭ꯔꯥ ꯀꯥꯏꯅ ꯈꯜꯂꯦꯕꯀꯣ ꯑꯗꯣ ꯑꯦꯚ꯭ꯔꯤꯊꯤꯡ ꯑꯩꯈꯣꯏ ꯑꯩꯅ ꯁꯤꯂꯤꯡꯁꯨ ꯑꯩꯈꯣꯏꯒꯤ ꯖꯥꯅꯤ ꯏꯅꯥꯎꯁꯤꯅ ꯇꯧꯕꯤꯔꯦ ꯑꯗꯒꯤ ꯑꯦꯅꯤ ꯑꯩꯈꯣꯏ ꯕꯥꯠꯔꯨꯝꯒꯤ ꯇꯥꯏꯜꯁ ꯑꯣꯏꯔꯣ ꯃꯩꯒꯤ ꯑꯣꯏꯔꯣ ꯑꯩ ꯑꯦꯚ꯭ꯔꯤ ꯁꯤꯗ ꯆꯪꯕ ꯈꯨꯗꯤꯡꯃꯛ ꯖꯥꯅꯤꯅ ꯂꯣꯏꯅꯃꯛ ꯑꯍꯣꯡꯕ ꯃꯃꯜꯗ ꯑꯩꯈꯣꯏꯅ ꯂꯩꯔꯨꯕꯗꯅꯦ ꯑꯩꯈꯣꯏꯅ ꯄꯣꯠꯁꯦ ꯂꯩꯔꯨꯕ ꯃꯇꯝꯗ ꯖꯥꯅꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯅꯤ ꯅꯠꯇ꯭ꯔꯒ ꯖꯥꯅꯤꯅꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯤꯔꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯔꯦꯠꯁꯦ ꯄꯩꯁꯥꯁꯦ ꯁꯤꯗꯒꯤꯕꯨ ꯍꯟꯊꯅ ꯄꯤꯕꯤꯔꯛꯑꯦꯕ ꯀꯩꯅꯣꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕꯗ ꯑꯩꯈꯣꯏꯗꯤ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯂꯧꯕ ꯌꯥꯄꯣꯠꯇꯦ ꯀꯥꯏꯅ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯐꯖꯅ ꯇꯧꯕꯤꯔꯛꯑꯦ ꯑꯗꯨꯒ ꯖꯥꯅꯤꯅꯁꯨ ꯑꯩꯈꯣꯏꯗ ꯀooperation ꯌꯥꯝ ꯄꯤꯕꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤꯕ ꯃꯣꯏꯒꯤ ꯀꯩꯅꯣ ꯃꯤꯁꯇ꯭ꯔꯤ ꯃꯁꯦꯟ ꯍꯥꯏꯇꯥꯔꯦ ꯃꯤꯁꯇ꯭ꯔꯤ ꯃꯁꯦꯟꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏ ꯀooperation ꯄꯤꯅꯕ ꯄꯨꯟꯅ ꯑꯗꯒꯤ ꯑꯩꯁꯦ ꯁꯨꯝ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ ꯂꯣꯛ ꯍꯧꯖꯤꯛ ꯃꯇꯝꯗꯤ ꯂꯣꯛ ꯊꯨꯡꯕ ꯀꯌꯥꯝ ꯂꯩꯗꯅꯀꯣ ꯂꯩꯕꯁꯤꯐꯥꯎꯗ ꯀꯌꯥꯝ cooperation ꯄꯤꯅꯒꯦ ꯍꯥꯏꯕꯗ ꯃꯣꯏꯅ ꯏꯇꯩꯃꯅ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯗꯤ ꯑꯩꯈꯣꯏꯅ ꯂꯩꯕꯤꯔꯨꯒꯦ ꯀꯥꯏꯅꯒ ꯑꯗꯨꯃꯥꯏꯅꯐꯥꯎꯗ cooperation ꯄꯤꯕꯤꯕ ꯌꯥꯝꯅ ꯏꯆꯥ ꯏꯅꯥꯎꯅ ꯃꯣꯏ ꯃꯇꯩꯃꯗ ꯎꯠꯄꯒꯤ ꯀꯩꯅꯣꯒꯤ ꯃꯃꯥ ꯃꯄꯥꯗ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯃꯌꯨꯝꯗꯃꯛ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯤꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯈꯪꯗꯦ ꯀꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯇꯣꯏꯅꯣ ꯈꯪꯗꯦ ꯍꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯌꯨꯝ ꯐꯖꯕ ꯌꯨꯝ ꯁꯥꯕꯤꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯗꯧꯅ ꯂꯣꯏꯅꯕꯤꯔꯦ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯄꯥꯎꯗꯝꯗꯨꯅꯤꯀꯣ ꯊꯝꯕꯤꯔꯤꯁꯦ ꯑꯗꯣ ꯊꯣꯏ ꯂꯩꯇꯥꯟ ꯊꯦꯝꯅ ꯍꯪꯕꯤꯔꯦ ꯑꯍꯣꯡꯕ ꯍꯥꯏꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯣꯡꯒꯦ ꯍꯥꯏꯔꯤ ꯑꯗꯣ ꯑꯩꯈꯣꯏꯅꯗꯤ ꯍꯟꯖꯔꯔꯣꯏ ꯀꯃꯦꯟꯁꯦ ꯏꯇꯩꯃꯒꯤ ꯁꯥꯏꯠꯇꯒꯤ ꯍꯪꯕꯤꯔꯣ ꯃꯌꯥꯝꯅ ꯁꯨꯅꯔꯤꯕꯁꯤꯗꯒꯤ ꯑꯩꯈꯣই ꯑꯗꯨꯝ ꯌꯥꯔꯤꯈꯩ ꯑꯇꯥꯕ ꯃꯃꯜꯗ ꯑꯗꯨꯝ ꯁꯨꯕꯤꯔꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯁꯨꯅꯔꯤꯕꯁꯦ ꯑꯦꯔꯥꯎꯟ 15 ꯑꯅ ꯁꯨꯔꯝꯃꯒꯁꯨ ꯑꯩꯈꯣꯏ ꯁꯤꯗꯗꯤ 10 to 11 ꯍꯥꯏꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯀꯩꯁꯨꯝ ꯍꯦꯟꯗꯣꯛ ꯍꯦꯟꯖꯤꯟ ꯂꯩꯔꯔꯣꯏꯅ ꯑꯩꯈꯣꯏꯅ ꯈꯜꯂꯦꯕ ꯍꯥꯏꯗꯤ ꯁꯨꯅꯔꯤꯕ ꯌꯥꯝꯅ ꯇꯥꯅ ꯃꯩꯁꯨ ꯃꯃꯜ ꯃꯥꯡꯅ ꯁꯨꯕ ꯌꯥꯄꯣꯠꯇꯦꯕ ꯃꯤꯁꯨ ꯋꯥꯅ ꯍꯨꯃꯥꯡ ꯇꯥꯅ ꯁꯨꯔꯤꯕꯅꯤꯅ ꯆꯥꯛ ꯆꯥꯔꯒ ꯉꯇꯥ ꯆꯥꯔꯒ ꯂꯥꯛꯏꯕꯅꯤꯅ ꯑꯗꯣ ꯍꯦꯟꯅ ꯇꯥꯅ ꯑꯩꯈꯣꯏꯗ ꯁꯨꯕꯤ ꯌꯥꯝꯅ ꯐꯖꯅ ꯑꯩꯈꯣꯏꯗ cooperation ꯄꯤꯕꯤꯔ ꯁꯨꯕꯤ ꯍꯥꯏꯕ ꯋꯥꯅꯤ ꯃꯤꯒꯤ ꯃꯃꯜ ꯃꯥꯒꯤ ꯐꯪꯗꯅ ꯃꯤ ꯊꯕꯛ ꯁꯨꯕꯤ ꯌꯥꯄꯣꯠꯇꯦꯕ ꯁꯤꯗꯤ ꯊꯕꯛꯁꯨ ꯃꯌꯥꯝ ꯁꯨꯕꯤꯔꯦ ꯄꯩꯁꯥꯁꯨ ꯌꯥꯝꯅ ꯇꯥꯕꯤꯔꯦ ꯁꯦꯜꯁꯨ ꯌꯥꯝꯅ ꯇꯥꯕꯤꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯈꯨꯠꯁꯨꯃꯜꯁꯨ ꯑꯃꯨꯛ ꯇꯥꯕꯤꯔꯦ ꯆꯪꯒꯗꯧꯔꯤꯕ ꯃꯇꯝꯗꯁꯨ ꯄꯣꯠ ꯂꯩꯕ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯇꯥꯅ ꯂꯧꯕꯤꯔꯦ ꯃꯌꯥꯝ ꯂꯧꯅꯕꯗꯨꯗꯒꯤ ꯂꯨꯄꯥ 2 ꯇꯥꯕ ꯃꯇꯝꯗ ꯌꯣꯠ ꯀꯦꯖꯤꯗ ꯂꯨꯄꯥ 2.5 ꯇꯥꯕꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯦꯖꯤ 50 ꯅꯠꯇ꯭ꯔꯒ 10 ꯂꯧꯔꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯕꯤꯔꯅꯦꯕ ꯀꯌꯥꯝ ꯇꯥꯒꯦ ꯍꯥꯏꯕꯁꯦ ꯁꯤꯁꯤꯅ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯁ꯭ꯀꯋꯥꯔ ꯄꯥꯏꯞ ꯑꯃ ꯂꯧꯕ ꯃꯇꯝꯗ ꯌꯥꯝꯕꯗ ꯀꯦꯖꯤ 35 ꯗꯩꯅ ꯀꯦꯖꯤ 10 ꯗꯩꯅ 35 ꯃꯌꯥꯝ ꯂꯨꯃꯝꯒꯅꯤ ꯀꯣ
केजी अमदा लुपा अनि तारक पाए बजे केजी 30 दे लुपा क्या तारक अनि अदु मैम हटपिरो स्क्वायर पाइप अमना सुख फजब युम म साबा नते पाइप क्या लवंगनी क्या मैम संगंगनी फाउंडेशन की मखों क्या संगंगनी हाई बस सिंगदु दगी केजी ओंगी लुपा अमा अनि अहुम तारक पदुना ngasi lupa lak itai mana khalluriba expect tawriba lupa lak 30 dagina 30 ki budget ado supnagi lupa lak 10 dagina 30 da complete oiraga ngasi nuai ba yuma itai mada khudol taw gadore haibasima ngasi akogi yamba jane iron work ki mai kai dagi thamjage ko mahut chinjaraga ado yamba jane iron work ka paw phongna ba yagadra haibagi paw ma haibi comment pibi re barun hilang mayumna kari ki damakta yaroi isil naw singna dum paw phongning official Facebook page aduda adum message thajan biyu aduga hapsariba phone number duda adum paw phaubiba yagani ko aduga adongi dream house singi matangda jane iron work ka punna tanaraga karamba design na karamba mawngda saraga hena phajaba ma oigadage haibado mayam tanabiyo haraga ngasigi live asi akoi matang asada tendan jage live asi bu yengji bigiba khudingmak na ngasi akoi gi thajariba live asi share tokpiramo comment tokpiramo amadi like tokpiramo aduga hapsariba bio gi link te yauriba Facebook link account gi link adumasu follow tokpiramo haibasi akoi sinda mai trusting mai kai thamjage aduga yama jane iron work ki mai kai dagi mayamda special offer amaga mukpi yena haibiri ko official special offer ama pi gena haibiri kari offer no haibdo mayam taminasi aduga yamba jane na pi doriba offer ase kaino lauthol jigo me koi hoje yamba jane leire yamba jane na mayam da tonganba atopa ngasi hadi mamang da pi gidribo offer ama pi dore kari offer no na mayam da dum khorang na ngai hai tare ba koi no su bayo da link hapise follower 50k suba matamda jane iron waki Facebook page na 50k follower suba matamda yum macha ma haiba tare ko aha matamda koina 50 60 sigi kusuma ke bai pama laudana mayam de makam matin pangagani na hai kusima ai mafam sima ga thamde ko pangwaje karamba makhalda kamaina pangani no aiko 50000 ko yum ma sare makhalase samna ka ko la ma kare khalase ko sida aina 50000 se sidigi aina sunagi lising yang kai ka logdui ne ba lising yang kai ka logdui ne lupa la ama ta ba budget ta lising yang kai ka lawraga lising yang kai ma direct discount tok thokko duni kari gi damakta jane iron waki Facebook ki official page asina 50k follower yorokpagi special offer wena ko ado aikoi gi maikede gi hangjaning ba amana hojiki hairiba 50000 ta ba se mioi ke ya ta biga duino numit masing laigadra tha masing laigadra kyam kena chatnaga duino hai bunang thang ba 50k soban mise sigi sida live ma sida me sigi toga tha da kane ko sigi sida share to video ka mayam sindo khudi maksya sigi se khudi mak ai gi follower khudi mak na hap teraga sigi se loading to kane Singjamai 360 ki follower amadi jane iron waki follower khudingmak apun bagi oina give away ma tok thoksa ga doine ba okay yam nungai ngasi yamba jane gi asigum laba top special discount ama ko pibi pojiki damakta Singjamai 360 ki maikai da gi su yamba jane bo hanana thagat chari myang gi awana khodimakta mangjil tharaga awaba kya bu ting pang mangamba puksel chawba yamane haibasima koi ngasi thamjage myang gi mafamda ado mayamna akoi yamba jane gi lairiba Facebook page ase 50k yang holasi hojek akoina hapsariba link do sanjan biro follow to san biro aduga yamba jane gi maikai dagi yum mama saba matamda only 50% kha paisa logani samna habda lupa la ama changba paisa do lising yang khaida oigadoini la ani sanga gadi amaka 70% sabe lising humdra okay lakh ani sanga kana 70 lupa lising humdra gumba offer taw dine ba okay yam nungai re aduna ngasi akoi gi live asibu yengbi gi ba isilnaw isilnaw punamangna live asi share tok piramo comment tok piramo amadi like tok piramo aduga hapsariba bio da yauriba akoi gi jane iron waki Facebook official page adubu follow to san piramo aduga mahaki page asina akoi gi 50k follower hek yoba matamda mayam gi damakta susoi soidana 50% off oigadaba haitare ko 50% discount oigadaba yum sabada changadaba machak maral muthum amadi mystery gi senpham khudingmak to adudagi 50% direct ta thoni haibaduma pe jane no akima ke thambire
ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯂꯥꯏꯚ ꯑꯁꯤ ꯑꯩꯈꯣꯏ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯤꯡꯖꯃꯩ 360ꯒꯤ ꯂꯥꯏꯚ ꯄꯨꯛꯅꯤꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯑꯣꯜ